ꯉꯁꯤꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯍꯨꯏ ꯑꯃꯁꯨꯡ ꯃꯌꯥꯅꯨꯄꯥ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯈꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯗꯔꯕꯥꯔ ꯑꯗꯨ ꯐꯝꯕ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅ ꯍꯦꯛ ꯇꯧꯕꯒꯤ ꯃꯇꯧꯒꯨꯝ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯊꯕꯛ ꯑꯃ ꯁꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡꯕꯨ ꯆꯥꯡꯌꯦꯡꯕ ꯄꯥꯝꯃꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯑꯩꯅ ꯈꯪꯅꯤꯡꯕ ꯑꯃ ꯂꯩꯔꯦ, ꯃꯗꯨꯗꯤ ꯀꯔꯝꯕ ꯖꯤꯕꯅ ꯁꯪꯁꯥꯔ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯊꯣꯛꯄ ꯉꯝꯕꯅꯣ? ꯑꯗꯨꯒ ꯀꯔꯝꯕ ꯖꯤꯕꯅ ꯄꯤꯔꯤꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯊꯣꯛꯄ ꯉꯝꯗꯕ ꯖꯤꯕꯅꯣ? ꯍꯥꯏꯌꯨ, ꯍꯥꯏꯔꯤꯕ ꯖꯤꯕ ꯃꯈꯜ ꯑꯅꯤꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯄ ꯉꯝꯒꯗꯔꯥ?" ꯕꯤꯔꯕꯜꯅ ꯈꯜꯂꯤ, ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯍꯟꯗꯛ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧꯗ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯃꯗꯨ ꯑꯩ ꯉꯝꯖꯒꯅꯤ꯫ ꯅꯅꯥꯏꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯄꯤꯕꯤꯌꯨ꯫ ꯏꯅꯤꯡꯊꯧꯅ ꯈꯪꯅꯤꯡꯂꯤꯕ ꯖꯤꯕ ꯑꯅꯤ ꯑꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯏꯅꯤꯡꯊꯧꯗ ꯎꯠꯆꯒꯦ." ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯅ ꯍꯪꯈ꯭ꯔꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯕꯤꯔꯕꯜꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯅꯤꯡꯊꯧꯇ ꯅꯠꯇꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯈꯪꯕ ꯄꯥꯝꯃꯤ ꯀꯔꯝꯕ ꯖꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯊꯣꯛꯄ ꯉꯝꯕꯅꯣ, ꯑꯗꯨꯒ ꯀꯔꯝꯕ ꯖꯤꯕꯅ ꯄꯤꯔꯤꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯕ ꯖꯤꯕꯅꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯕꯤꯔꯕꯜ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯑꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯈꯤ, "ꯕꯤꯔꯕꯜ, ꯑꯩꯅ ꯉꯔꯥꯡ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯪ ꯈꯪꯂꯕꯔꯥ?" ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯩ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯄꯨꯁꯤꯟꯖꯔꯛꯀꯦ, ꯏꯅꯤꯡꯊꯧꯅ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ." ꯅꯤꯡꯊꯧꯅ, "ꯄꯨꯁꯤꯜꯂꯛꯎ, ꯄꯨꯁꯤꯜꯂꯛꯎ, ꯑꯩꯁꯨ ꯃꯈꯣꯏꯕꯨ ꯈꯪꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ." ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥ ꯑꯃꯁꯨꯡ ꯍꯨꯏ ꯑꯃ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯗꯨꯗ ꯆꯪꯉꯛꯈꯤ꯫ ꯕꯤꯔꯕꯜꯅ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥ ꯑꯃꯁꯨꯡ ꯍꯨꯏ ꯑꯃ ꯗꯔꯕꯥꯔ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯪꯉꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧ ꯌꯥꯎꯅ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯝꯗꯦ꯫ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯉꯔꯥꯡ ꯍꯪꯕꯤꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯁꯤꯟꯖꯔꯛꯂꯤꯕꯁꯤ." ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯕꯤꯔꯕꯜ, ꯑꯩꯅ ꯍꯪꯈ꯭ꯔꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯝꯗꯧꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯨ." ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯍꯥꯏꯖꯒꯦ꯫ ꯌꯦꯡꯕꯤꯌꯨ, ꯍꯨꯏ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯄꯤꯕ ꯈꯔ ꯆꯥꯗꯨꯅ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯍꯥꯛꯅ ꯍꯦꯛ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯌꯣꯛꯄꯤꯔꯤꯕ ꯃꯄꯨ ꯑꯗꯨꯒꯤ ꯉꯥꯛ ꯁꯦꯟꯕ ꯇꯧꯏ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯐꯨꯕ, ꯆꯩꯕ, ꯊꯤꯅ ꯇꯧꯕ ꯀꯌా ꯑꯃ ꯇꯧꯔꯕꯁꯨ ꯑꯃꯨꯛ ꯍꯦꯛꯇꯪ ꯀꯧꯔꯨꯕꯗ ꯍꯔꯥꯎꯅ ꯑꯃꯨꯛ ꯆꯦꯜꯂꯛꯄꯅꯤ, ꯑꯄꯤꯕ ꯈꯩꯇꯪꯗ ꯑꯃꯨꯛ ꯄꯦꯟꯖꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯊꯣꯛꯄ ꯉꯝꯕ ꯖꯤꯕ ꯑꯁꯤ ꯍꯨꯏ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯑꯁꯤꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕ ꯂꯟ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ, ꯂꯟ ꯊꯨꯝ, ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯄꯤꯈ꯭ꯔꯕꯁꯨ ꯄꯤꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯄꯦꯟꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯍꯦꯟꯕ ꯄꯣꯠ ꯀꯌా ꯑꯃ ꯄꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯒꯤ ꯃꯣꯠꯇ ꯄꯤꯔꯤꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯕ ꯖꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯃꯔꯛꯇꯒꯤꯁꯨ ꯀꯥ ꯍꯦꯟꯅ ꯑꯃꯨꯛꯁꯨ ꯄꯦꯟꯊꯣꯛꯄ ꯉꯝꯗꯕꯁꯤ ꯃꯌꯥꯅꯨꯄꯥ ꯑꯁꯤꯅꯤ." ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯄꯤꯔꯤꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯍꯥꯏꯔꯤꯕ ꯕꯤꯔꯕꯜꯒꯤ ꯃꯌꯥꯅꯨꯄꯥ ꯑꯁꯤ ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯐꯥꯖꯤꯜꯂꯨ, ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯄꯥꯈꯠꯂꯞ ꯇꯧꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯃꯗꯨꯗꯤ ꯁꯣꯏꯔꯦ꯫ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯂꯤꯕ ꯍꯥꯏꯖꯔꯤꯕꯁꯤ ꯏꯅꯤꯡꯊꯧꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯗ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯈꯛꯀꯤ ꯏꯌꯥꯅꯨꯄꯥꯗ ꯈꯛꯇꯃꯛ ꯅꯠꯇꯦ, ꯑꯌꯥꯝꯕ ꯃꯌꯥꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯁꯨꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯁꯤꯅ ꯊꯝꯖꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯃꯗꯨꯗ ꯀꯔꯤꯃꯠꯇ ꯄꯦꯟꯊꯣꯛꯄ ꯂꯩꯇꯕ, ꯍꯟꯗꯨꯅ ꯊꯤꯅ ꯅꯥꯟꯅꯃꯛ ꯍꯦꯛꯇꯃꯛ ꯇꯧꯕꯤꯕ, ꯃꯄꯥꯝꯗꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯄꯨꯔꯛꯂꯒꯅ ꯍꯦꯟꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯄꯨꯔꯛꯍꯟꯅꯤꯡꯕ, ꯃꯁꯤ ꯃꯌꯥꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯕ ꯒꯨꯟꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯑꯁꯤꯕꯨ ꯂꯥꯜꯂꯤ, ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ ꯈꯜꯂꯕꯗꯤ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯁꯤꯗ ꯅꯠꯇꯕ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯄꯨ ꯗꯟꯗꯤ ꯄꯤꯕꯤꯌꯨ, ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯌꯥꯅꯨꯄꯥ ꯑꯣꯏꯔꯤꯕꯅꯤ." ꯕꯤꯔꯕꯜꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯅ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫
ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯏ, ꯀꯔꯤ ꯀꯔꯝꯕ ꯖꯤꯕ ꯄꯨꯔꯛꯀꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯝꯅ ꯂꯥꯏꯅ ꯊꯨꯅ ꯑꯩꯅ ꯍꯪꯈ꯭ꯔꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯪꯍꯟꯕꯒꯤꯗꯃꯛ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯁꯤ ꯍꯥꯏꯕꯇ ꯅꯠꯇꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯇꯧ ꯑꯗꯨꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫